Awaiba Mapu Manipuri feature film asi yengbinabagidama Epom media app install tobiraga yengbiba yaragani. Hariba film asi lakba August ki tang manga English singani kungani thoidigi Epom media da kappa hojiragani. Hojigani post aba sum tumhenkale. Miyamna khorang ngairiba film asi Mityeng Tabiyu, a Manipuri feature film, exclusive premiere show on Epom Media app only. Buy and watch this movie at ₹100 only. Awaiba Mapu. Bonang na thilo chani henang. Hera, adumana di haibinuda, hauna deda. Chaba yaba sunataba dubu kamaina lawraga chadoino. Nupa yawdradi yumsigi mapuy ba yaroye, lansu ngak ba yaroye. Ihe. Ai ta ngak pusu yaroy. Nupa thi batare. Haima. Ai gym chalani. Ming chan chanbiyo. Gym dabu nupa thengnagadra ne. Thengnani. Good physique, good anatomy. Aibu pambro. Yes, I like you. I want you to own my property. Makoi chomba nupa se yam ngokjaida. As chatho he. Ai di makoi chomba yeningde. Ai di sit nan hawe. Yeningda ba haibu ne. Akoi pabung gi driver se. Asiba he yeningde. Isa ton. Adumana di haino. Haire nang kaidoge haino. Wakhalgi haurak phamoi bana Nang na ima ipada haigadabani. Ima, pabung. Ai kasardam da chacharugige. Adudagi nang suan haloidaba. Story, screenplay and producer Ranjit Ningthauja. Director Khoibam Homeshwari. Film asigi lyrics Romi Maite. Music ta Sori Sanjam. Saisak Singh Boniam Amadi Pusparani. Cinematography Amadi editor da Surjit Bibi. Post production Bibi Films Imphal Private Limited. Awaiba Mapu. Lakliba August kitang manga. English singani kungani toida. Epom Media apps ta fangbiragani.